Wari ase hojri mangoinana ayibigi waro kharadang mayamgi famda thamjaramgi. Wari ase aigi oinadi ahanba oina izaba warini. Masida soikiba lankiba kaya yarabasu ngapiu. Wari ase kanaga samari lenajade. Kalpanana sagatuna ijaba wari amakhakni. Amukaso hana haijari. Soikiba lankiba yarabasu ngapiu. Adudi wari asida maya mo onsiminarasi. Lei Amana. Ibocho, yamna inakaya khunba maknatrabasu business ki thabak macha amadi tawzai. Mahaki loinabidi angangna tha mari manga surapa aduwaida nupa atopa amada mayam panki. Adubu laibuk thibadi angang adu makhungna masayaraga poglai. Angang aduda mamagi mami tahande. Apok mama adu sikre haina macha maktada hai. Angang adu ki maming Sanathoi kawi. Mahak makhungna masayarabasu ngangthong saktorapada taba nungaiba oi. Isorna magi matik magun tongal na pithorei. Matam haibasti khanghaude. Matam na purakpa haibadu oiraba male. Ibochogi punsida na mahang mahaido oibana matang matamna mama ama thiba tarami. Sanathoi su mapung mari farakli. Magi mama aton bina mabu mabuk thoki macha magni haina khalki. Sanathoi gi school chathok chasin tawbagi khudong chadaba leibana mama atomina mabu thindo thimjin tawi. Ayuk pong tare tarami. Ibochodi nongdam naide yumda halaktabana ayambani. Sanathoi mama memana college thilami. Mahak ahanba oina lakpani. Mabu mamana makhoyi principal da haijarani. Iyanga bimana jaba ichase ojana khara chaksina senabiyu ko. Sanathoi makhutna jaisu adu paiduna astar mathakta kok tawduna yamna tatna wana lai. College tuki satra satra singna mangonda yingsimiduna nokna biki. Magi mataw adu ubada kumhayoina yingnabugum nokna biki. Sanathoi kari matana chungdana masagi rum yongnaba changlai. Bench tu yamna wana chingtokduna yamna wana phamthai. College tuki satra sing adudi Helen, Thoi, Ichan, Lesta, Saya, Joy, Ningthem, Nganba, Mangan, Sanjoy, Siamni. Helen is Sanathoi gi bench adu chingthoklaga famag hairi. Helen. Hey, nangdi kari ming kauge. Sanathoi. Aigi ming Sanathoi kauge. Helen Sanathoi da karim na boy nukna boy ying naga hairi. Helen. Nangi jaisu sibu kaidong na bano. Panabu nungai ne. Theater gi abok sagi hairo. Natraga haujima jaisu se paraga hanubi sagadaba. Asi haiduna karim naraga haibiki. Sanathoi newcomer ko ibaga miyamangda ikaibana mangak fawba nangkhatpa ngamkide. Mayam changduna nokstingbiki. Sanathoi gi thamoi yamna kaiki. Kappa natana upai lekhide. Matam aduda newcomer machimanaw laki. Mayam mana chinglen aduga manawpi na tampha kawi. Aduga manawpi tampha Sanathoi gi manakta phami. Adubu Sanathoi di ahanba oire mamanabi singna mangonda tawkibadu mangi thamoida yuduna lehawi. Madu tawi haiduna karibu tawruni moida. Kanadabu tainaruni. Mitlu pirang sinthajaba natana. Tampha Sanathoi gi mawongdu yengnami. Aduga khalli. Magi shibu ay lakpasi udajala. Mathalta famningba mido ojala. Natraga magi boyfriend na songai jala. Tampha wakhal jajat khalli. Hoida, hekta kauragida. Tampha.
ꯚꯥꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯅ ꯇꯝꯐꯥ ꯀꯧꯏ꯫ ꯁꯅꯥꯊꯣꯏ ꯄꯤꯗꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯅꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯊꯣꯏ ꯀꯧꯏ꯫ ꯑꯩꯁꯨ ꯅ꯭ꯌꯨ ꯀꯃꯔꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯅꯣꯛꯅꯕꯤꯔꯤꯕ ꯃꯣꯏꯅ꯫ ꯀꯔꯤꯒꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ? ꯑꯗꯨꯕꯨ ꯀꯅꯥꯗꯕꯨ ꯋꯥꯔꯧꯔꯨꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯇꯧꯎ ꯍꯥꯏꯅ ꯇꯝꯃꯝꯕꯅꯤ꯫ ꯇꯝꯐꯥ ꯁꯅꯥꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯣꯏ ꯃꯣꯏꯗ ꯊꯣꯛꯑꯒ ꯈꯪꯒꯗꯕꯅꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯣ ꯚꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯦ ꯑꯣꯖꯥ ꯆꯪꯉꯛꯄ꯫ ꯃꯌꯥꯝꯗꯨ ꯀꯣꯂꯦꯖ ꯍꯧꯅꯔꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯖꯤꯕꯟꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯁꯦꯛꯁꯟ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀ꯭ꯂꯥꯁ ꯌꯥꯝ ꯄꯥꯛ ꯇꯧꯔꯣꯏ, ꯑꯗꯨꯅ ꯅꯣꯏ ꯃꯁꯦꯜ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯕ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯖꯤꯕꯟ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯣꯖꯥ ꯖꯤꯕꯟ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯗ ꯍꯥꯏꯔꯛꯏ, ꯁꯅꯥꯊꯣꯏ ꯅꯪꯕꯨ ꯀꯣꯂꯦꯖ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯁꯅꯥꯊꯣꯏ, ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯖꯤꯕꯟ, ꯀꯣꯂꯦꯖꯇꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕꯅꯤ, ꯑꯗꯨꯅ ꯃꯣꯏꯅ ꯀꯔꯦꯝꯅꯔꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯁꯅꯥꯊꯣꯏ, ꯍꯣꯏ ꯁꯥꯔ꯫ ꯖꯤꯕꯟ ꯁꯅꯥꯊꯣꯏꯗ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝ, ꯚꯥꯏ ꯆꯤꯡꯂꯦꯟ, ꯅꯪꯒꯤꯗꯤ ꯑꯃꯗꯣ ꯂꯩꯇ꯭ꯔꯣ? ꯆꯤꯡꯂꯦꯟ, ꯚꯥꯏ ꯀꯩꯅꯣ ꯑꯃꯗꯤ? ꯖꯦꯂꯤꯁ, ꯚꯥꯏ ꯑꯁꯤꯕꯨ ꯈꯪꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯟ, ꯀꯩꯅꯣ ꯚꯥꯏ ꯅꯣꯛꯁꯤꯜꯂꯛꯏꯗꯨꯅ? ꯈꯪꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯗꯅ, ꯀꯣꯛꯄ ꯑꯣꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯅꯤꯡꯊꯦꯝ, ꯚꯥꯏ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯪꯕ꯫ ꯆꯤꯡꯂꯦꯟ ꯈꯪꯍꯧꯗꯅ ꯅꯧꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁꯤꯕꯨ ꯋꯥꯅꯦꯅ, ꯂꯩꯇꯦ ꯂꯩꯇꯦ ꯑꯩꯒꯤꯗꯤ, ꯅꯪꯒꯤꯗꯤ ꯂꯩꯕ꯭ꯔꯣ? ꯖꯦꯂꯤꯁ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅꯤꯅꯦ ꯅꯨꯄꯤꯁꯤꯡꯅ ꯀꯦꯜꯂꯤꯁꯦ, ꯑꯩꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯀꯦꯜꯂꯤꯅꯤꯅꯦ꯫ ꯅꯤꯡꯊꯦꯝ, ꯌꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯂꯦꯞꯍꯧꯔꯣ ꯑꯗꯨꯋꯥꯏꯗ꯫ ꯚꯥꯏ ꯆꯤꯡꯂꯦꯟ, ꯅꯪ ꯑꯁꯦꯡꯕ ꯂꯩꯇꯕ꯭ꯔꯅꯦ? ꯆꯤꯡꯂꯦꯟ, ꯚꯥꯏ ꯑꯁꯦꯡꯕ ꯂꯩꯇꯦ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯒ ꯃꯥꯟꯅꯔꯦ, ꯑꯩꯒꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯖꯦꯂꯤꯁ, ꯑꯗꯨꯗꯤ ꯔꯨꯝꯁꯤꯗꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯈꯜꯂꯣꯗꯅ꯫ ꯅꯤꯡꯊꯦꯝ, ꯍꯣꯏꯅꯦ ꯚꯥꯏ, ꯀꯔꯝꯕ ꯅꯨꯄꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯒ ꯌꯦꯡꯒꯦ? ꯅꯤꯡꯊꯦꯝ ꯁꯨꯝ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯁꯅꯥꯊꯣꯏꯕꯨ ꯅꯤꯡꯊꯦꯝꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯁꯅꯥꯊꯣꯏꯕꯨ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯣꯏ ꯈꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯄꯥꯝꯕ ꯅꯨꯄꯤꯕꯨ ꯑꯝꯇ ꯌꯥꯎꯗꯦꯅꯦ꯫ ꯚꯥꯏ ꯆꯤꯡꯂꯦꯟ, ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨꯗꯅ꯫ ꯆꯤꯡꯂꯦꯟ, ꯌꯥꯖꯔꯦ, ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯣꯝꯗꯅ ꯊꯕꯥ, ꯍꯦꯂꯦꯟ ꯔꯨꯝꯁꯤꯒꯤ ꯅꯨꯄꯥ ꯐꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ, ꯀꯩꯕꯨ ꯇꯧꯔꯒ ꯂꯩꯗꯣꯏꯅꯣ? ꯍꯦꯂꯦꯟ, ꯍꯣꯏꯅꯦ ꯌꯦꯡꯁꯦ꯫ ꯍꯦꯂꯦꯟ ꯆꯤꯡꯂꯦꯟꯕꯨ ꯃꯊꯝ ꯑꯣꯏꯅ ꯈꯣꯏꯗꯥꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯐꯤꯒꯔ, ꯁꯛꯇꯥ, ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯗ꯫ ꯍꯦꯂꯦꯟ, ꯊꯕꯥ, ꯑꯁꯤꯒꯤ ꯖꯦꯂꯤꯁꯀ ꯐꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯦ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯦ꯫ ꯊꯕꯥ, ꯀꯔꯝꯕꯅꯣ, ꯃꯌꯥꯏ ꯊꯪꯕꯁꯤꯔꯣ? ꯍꯦꯂꯦꯟ, ꯊꯕꯥ, ꯑꯣ ꯑꯗꯨꯝ ꯅꯥꯞꯄꯤꯅꯦ, ꯑꯩꯕꯨ ꯉꯥꯎꯒꯦ ꯇꯧꯏꯅꯦ꯫ ꯍꯦꯂꯦꯟ ꯊꯕꯥꯗ ꯐꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯕꯥ ꯅꯪ ꯀꯥꯔꯟ ꯇꯧꯅꯨꯀꯣ꯫ ꯊꯕꯥ, ꯐꯥꯒꯤ ꯇꯧꯕꯅꯦ, ꯅꯪꯒꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯈꯃꯟꯒ ꯆꯥꯎꯏꯀꯣ꯫ ꯍꯦꯂꯦꯟ, ꯈꯪꯗꯦ, ꯁꯤꯕꯨ ꯈꯃꯟ ꯆꯥꯎꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯅꯔꯛꯏ꯫ ꯁꯅꯥꯊꯣꯏ, ꯇꯝꯐꯥ ꯒꯦꯠ ꯃꯄꯥꯜꯗ ꯆꯤꯡꯂꯦꯟ ꯉꯥꯏꯔꯝꯃꯤ꯫ ꯇꯝꯐꯥ, ꯁꯅꯥꯊꯣꯏ ꯅꯪꯕꯨ ꯋꯥꯗ꯭ꯔꯣ ꯂꯦꯞꯄꯤꯁꯦ? ꯁꯅꯥꯊꯣꯏ,
ꯋꯥꯗꯦꯗ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯅꯣꯏ ꯅꯕꯨꯡꯒ ꯅꯪꯒ ꯀ꯭ꯂꯥꯁ ꯀꯃꯥꯏꯅ ꯄꯨꯜꯂꯛꯏꯅꯣ ꯇꯝꯐꯥ ꯑꯗꯨꯕꯨꯔꯣ ꯃꯥꯁꯦ ꯆꯍꯤ 2-3 ꯅꯥꯗꯨꯅ ꯂꯩꯈꯤꯌꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒ ꯃꯥꯟꯅꯅ ꯇꯝꯈꯤꯕꯅꯦ ꯁꯅꯥꯊꯣꯏ ꯑꯣ ꯑꯗꯣ ꯅꯣꯏ ꯅꯕꯨꯡꯗꯤ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ ꯇꯝꯐꯥ ꯃꯥꯟꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯟ ꯆꯪꯂꯛꯏ ꯆꯤꯡꯂꯦꯟ ꯇꯝꯐꯥ ꯆꯠꯂꯨꯁꯤꯔꯥ ꯇꯝꯐꯥ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯁꯅꯥꯊꯣꯏ ꯅꯪꯗꯤ ꯀꯅꯥ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯃꯥ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ ꯂꯥꯛꯑꯅꯤꯗ ꯅꯣꯏ ꯆꯠꯂꯝꯃꯣ ꯇꯝꯐꯥ ꯑꯗꯨꯗꯤ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯁꯅꯥꯊꯣꯏ ꯆꯠꯂꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤ ꯁꯅꯥꯊꯣꯏꯗꯤ ꯒꯦꯠ ꯃꯄꯥꯜꯗ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯂꯦꯟ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯗ ꯍꯥꯏꯔꯛꯏ ꯍꯦ ꯅꯪ ꯆꯤꯡꯂꯦꯟ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯤꯅꯣ ꯁꯅꯥꯊꯣꯏ ꯀꯩꯁꯨ ꯁꯥꯟꯅꯗꯤꯌꯦ ꯍꯦꯂꯦꯟ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟꯒ ꯆꯤꯟꯒꯦ ꯈꯜꯂꯨꯅꯨ ꯃꯥꯁꯦ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦ ꯈꯪꯂꯕ꯭ꯔꯥ ꯁꯅꯥꯊꯣꯏꯁꯨ ꯍꯥꯏꯔꯛꯏ ꯐꯩꯌꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯍꯦꯂꯦꯟ ꯃꯤꯒꯁꯨ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯈꯣꯡꯇꯦꯛ ꯅꯪꯅ ꯁꯅꯥꯊꯣꯏ ꯀꯩꯁꯨ ꯈꯜꯗꯅ ꯍꯥꯏꯔꯛꯏ ꯈꯣꯡꯇꯦꯛꯄꯤ ꯑꯩꯅꯕꯨ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯃ ꯂꯥꯛꯂꯝꯃꯤ ꯃꯦꯝꯃ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯃꯥꯟꯅꯕꯤꯔꯣ ꯁꯅꯥꯊꯣꯏ ꯍꯣꯏ ꯏꯃꯥ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯤ ꯑꯗꯨꯗꯤ ꯍꯦꯂꯦꯟ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯅ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯀꯥꯔ ꯇꯝꯅ ꯄꯨꯁꯤꯟꯕꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯝꯃꯤ ꯅꯨꯡꯁꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯊꯣꯔꯛꯑꯣꯅꯦ ꯇꯝꯐꯥ ꯏꯃꯥ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯊꯣꯔꯛꯏ ꯇꯝꯐꯥ ꯏꯃꯥ ꯆꯔꯥ ꯋꯥꯅꯤꯡꯗ꯭ꯔꯦꯗ ꯅꯨꯡꯁꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯆꯥꯒ ꯆꯥꯈꯤꯗꯦ ꯇꯝꯐꯥ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯩꯒ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ ꯃꯥꯗꯣ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯡ ꯅꯥꯝꯃꯁꯨ ꯁꯣꯏꯅꯥꯏꯔꯦ ꯑꯗꯨꯒ ꯀꯣꯂꯦꯖꯇꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯅꯨꯡꯁꯤ ꯀꯔꯤ ꯍꯥꯏꯕ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯔꯦ ꯍꯥꯏꯕ ꯅꯨꯡꯁꯤ ꯃꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯕ ꯍꯧꯈꯤ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯁꯨꯅ ꯂꯩꯔꯤ ꯍꯥꯏꯕ꯭ꯔꯥ ꯃꯄꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏ ꯇꯝꯐꯥ ꯏꯃꯥ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯁꯨꯅ ꯂꯩꯔꯤꯌꯦ ꯑꯗꯨꯒ ꯃꯄꯥꯅ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤ ꯃꯊꯃꯣꯏꯗ ꯆꯨꯝꯕ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯕ ꯃꯄꯥꯅ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯇꯝꯐꯥ ꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯨ ꯏꯃꯥꯒꯤ ꯅꯆꯥꯒꯨꯝꯕꯅꯤ ꯅꯨꯡꯁꯤ ꯃꯥꯅꯤ ꯃꯥꯁꯨ ꯏꯃꯥꯒꯤ ꯏꯆꯥꯅꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯔꯪ ꯑꯃꯗꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯅꯨꯡꯁꯤ ꯏꯕꯦꯝꯃ ꯃꯥꯒ ꯏꯃꯥꯒ ꯁꯛ ꯈꯪꯅꯍꯜꯂꯨꯗꯅ ꯇꯝꯐꯥ ꯍꯣꯏ ꯏꯃꯥ ꯍꯌꯦꯡ ꯍꯦꯛꯇ ꯈꯪꯅꯍꯟꯒꯦ ꯅꯨꯡꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯅꯕꯨꯡ ꯃꯊꯛꯇ ꯆꯠꯍꯟꯈ꯭ꯔꯣ ꯅꯪꯒ ꯏꯃꯥꯒ ꯏꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯆꯠꯂꯁꯤ ꯇꯝꯐꯥ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯇꯝꯐꯥ ꯏꯃꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯈꯪꯅꯍꯟꯒꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯇꯥꯃꯣꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯅꯨꯡꯁꯤ ꯍꯣꯏ ꯍꯣꯏ ꯇꯝꯐꯥ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ
ꯆꯨꯝꯃꯤ ꯆꯨꯝꯗꯤ